ꯑꯩꯈꯣꯏ MLA ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯃꯤꯌꯥꯝꯅ ꯈꯟꯕ ꯀꯔꯤ ꯇꯧꯅꯅꯕ ꯃꯤꯌꯥꯝꯒꯤ ꯁꯥꯔꯚꯤꯁ ꯄꯤꯄꯜꯒꯤ ꯁꯥꯔꯚꯤꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯦ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯅꯅꯕꯒꯤꯅꯦꯕ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯁꯥꯔꯚꯤꯁꯇꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯐꯝꯃꯀꯥꯟꯗ ꯂꯩꯄꯥꯛꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔꯗ ꯂꯧꯎ ꯁꯤꯡꯎꯕꯗ ꯂꯝꯕꯤ ꯊꯣꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯑꯉꯥꯡ ꯅꯨꯄꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯀꯌꯥꯗ ꯃꯗꯨꯒꯤ ꯈꯟꯅ ꯅꯩꯅꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯗꯤꯕꯦꯂꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯄ꯭ꯂꯁ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯋꯥ ꯑꯅꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯦꯕ ꯇꯦꯝꯄꯜ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯇꯦꯝꯄꯜꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯍꯧꯈꯤꯕ ꯇꯥꯡ 9 ꯑꯃꯁꯨꯡ ꯉꯔꯥꯡ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯗ ꯑꯩꯈꯣꯏ ꯃꯉꯥꯅ ꯄꯨꯈꯠꯆꯔꯤꯕ ꯚꯣꯏꯁꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯥꯏꯕꯗꯧꯅ ꯂꯩꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯕ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯕ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯂꯥꯌꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯖꯅ ꯐꯪꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕ ꯌꯦꯡꯉꯨꯕꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯕ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯒꯅꯤ ꯍꯌꯦꯡ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯈꯟꯐꯝ ꯈꯪꯉꯛꯇꯕꯗꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯎꯔꯛꯇꯕꯗꯒꯤ ꯀꯣꯛꯇꯥꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 35-36ꯇ ꯁꯨꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄ ꯑꯉꯥꯡ ꯑꯃ ꯃꯆꯥ 2 ꯃꯥꯒꯤ ꯅꯨꯄꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯁꯨꯏꯁꯥꯏꯗ ꯇꯧꯈꯤꯕ ꯀꯔꯤꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏ ꯍꯪꯕ ꯆꯠꯂꯨꯏ ꯅꯨꯄꯤꯗꯨ ꯅꯥꯕꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯃꯆꯥꯗꯣ ꯁꯥꯟꯅꯕꯗ ꯇꯨꯁꯟꯕꯒꯤ ꯃꯈꯨꯠ ꯇꯦꯛꯄꯒꯤ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯇꯧꯔꯨꯗꯧꯅꯣ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕꯁꯦ ꯁꯨꯏꯁꯥꯏꯗ ꯇꯧꯕ ꯁꯤꯕꯒꯤ ꯊꯥꯛ ꯐꯥꯎ ꯂꯥꯛꯑꯕ ꯑꯗꯨꯗ ꯅꯠꯇꯅ ꯃꯣꯏꯔꯥꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯇꯣꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯅꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝꯗꯨꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯀꯜꯍꯧꯕꯒꯤ ꯋꯥꯔꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯕꯒꯤ ꯁꯤꯒꯤ ꯊꯥꯛ ꯌꯧꯔꯛꯑꯕ ꯀꯥꯟꯁꯤꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯃꯁꯤꯒꯨꯝꯕ ꯏꯔꯥꯡꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯥ 15 ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯍꯥꯟꯅ ꯂꯨꯅꯤ ꯉꯥꯅꯤ ꯈꯪꯗꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯁꯦ ꯄꯨꯔꯒ ꯁꯔꯀꯥꯔꯅ ꯊꯥ 15ꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯁꯦ ꯎꯅꯗꯕ ꯌꯥꯔꯣꯏ ꯍꯤ ꯏꯁ ꯑꯋꯔ ꯒꯥꯔꯖꯤꯌꯟ ꯅꯦꯁꯟꯁꯤꯒꯤ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯍꯟꯗꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯑꯩ ꯏꯁꯥꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯏꯟꯆꯥꯔꯖꯇ ꯑꯩ ꯍꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯝꯁꯦ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯦꯜ ꯑꯣꯏꯔꯦ ꯀꯅꯥꯅ ꯄꯥꯏꯔꯤ ꯑꯗꯣꯝꯅ ꯄꯥꯏꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯤꯟꯁ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯊꯥ 15 ꯍꯦꯜꯂꯛꯑꯕꯁꯦ ꯑꯁꯦꯡꯕ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯃ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯗꯤ ꯆꯦꯟꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯁꯤꯒꯗꯤ ꯈꯪꯉꯒꯦ ꯍꯥꯏꯗꯅ ꯋꯥꯍꯪꯁꯤ ꯇꯛꯈꯠꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯉꯣꯟꯗꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯒꯤ ꯆꯤꯌꯥꯔꯃꯦꯟꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯨꯠ ꯊꯥꯔꯦ ꯍꯥꯏꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯗꯅ ꯂꯝꯗꯝꯁꯤꯗ ꯈꯨꯗꯝ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩ ꯏꯁꯥꯃꯛꯅ ꯀꯥꯖꯔꯤꯕ ꯁꯦꯔꯧ ꯁꯨꯒꯨꯅꯨꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯗ ꯃꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯀꯦꯁꯄꯔ ꯒꯥꯔꯤ ꯊꯥꯖꯤꯜꯂꯒ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯄꯂꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯦꯟꯇꯔꯗꯒꯤ ꯊꯥꯔꯛꯏꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ आर्म फोर्सना नोंमई कापतना मियोय अनि लैखिदबगी वारी इमा इबेन कया सदुम सदुम फक्तना सोखिबगी वारी जिरी द हौखिब जुन तांग तरुक्ता मी अमा मसागी फामदा थबक सुबा दनुमिदांग वायरम द फारगा हाट खरबगी तुंगदा नोंमई कापसलगा युम मयाम अमा मई थाखिबगी वारी मदुबु ngak senbala iba siphai-sing aduna nongmei kapa iba kuki lamhen tu hen mayam do madu tanghai na changsalu bada state security na CRPF na changsalu bada Assam Rifle na changan gi da bagi wari sigumba mayam se masi yeng na unified command gi chairman lok thok khrabani ai di upai le trabani ko hoidri
yengdana leire kanana akhoi life kanana kanbigani hingna siraba sarkar se noi gi power se leitrabanina adu batardi power full pairaga leiriba nangonda gi power lokthok pikraba adugumba bharat sarkar gi khwaidagi top number 1 leiriba prime minister go madu unaru seba khoi mayam chatlaga akhoi se bharat ki nagrik natrabra nangi praja natrabra manipur se bharat ki manung da leiba state natrabra akhoi bu kanbiu hairu seba ta da be abreng seba akhoi ki justice to biu sarkar hasna tawrubana sini kuki lamen tu hen mana tawra isna sini sigi justice se chumna to bidradi akhoi bharat tagi tu e bhaw haraga khut chamaga lakse hada khoi laujara bana assembly da